ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟꯠ ꯆꯦꯅꯦꯜꯕꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯋꯥꯔꯤꯁꯤꯒꯤ ꯃꯈꯥ ꯆꯠꯊꯖꯔꯒꯦ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯁꯅꯥꯗꯣ ꯄꯨꯈ꯭ꯔꯤ ꯃꯌꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯄꯥꯏꯈꯣꯝꯕꯅ "ꯑꯩꯒꯤ ꯏꯆꯦꯅꯦ ꯁꯤꯗꯤ, ꯑꯣꯏ ꯏꯆꯦ, ꯏꯆꯦ" ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯄꯨꯈ꯭ꯔꯤꯗ ꯆꯣꯡꯊꯗꯨꯅ ꯃꯆꯦꯕꯨ ꯀꯣꯜꯂꯒ ꯄꯨꯈꯠꯂꯛꯈꯤ꯫ "ꯏꯆꯦ, ꯅꯧꯄꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕ꯭ꯔꯥ? ꯏꯆꯦ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ" ꯍꯥꯏꯗꯨꯅ ꯊꯣꯏꯕꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨ ꯋꯥꯇꯥꯅꯔꯝꯈꯤ꯫ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯃꯤ ꯂꯧꯔꯕꯅꯤꯅ ꯏꯁꯤꯡ ꯑꯁꯤ ꯃꯥꯡꯉꯦ, ꯑꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯤꯠꯇꯣꯛꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯈꯔ ꯑꯃꯅ ꯑꯃꯨꯛ "ꯑꯩꯈꯣꯏꯗꯤ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯑꯁꯤ ꯂꯩꯇ꯭ꯔꯕꯗꯤ ꯀꯗꯥꯏꯗꯒꯤ ꯏꯁꯤꯡꯅ ꯁꯤꯖꯤꯟꯅꯒꯅꯤ" ꯍꯥꯏꯅꯔꯛꯈꯤ꯫ ꯈꯔ ꯑꯃꯅ ꯑꯃꯨꯛ "ꯃꯇꯝ ꯈꯔꯗꯤ ꯊꯪꯅꯕ ꯈꯨꯜꯁꯤꯗꯒꯤ ꯋꯥꯔꯁꯨ ꯋꯥꯅ ꯁꯤꯖꯤꯟꯅꯕ ꯇꯥꯕꯅꯤ" ꯍꯥꯏꯅꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯏꯁꯤꯡꯗꯨ ꯂꯣꯏꯅ ꯁꯤꯠꯇꯣꯛꯑꯝꯈꯤ꯫ ꯄꯥꯏꯈꯣꯝꯕꯅ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ: "ꯃꯌꯥꯝ, ꯑꯩ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯖꯒꯦ꯫ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯏꯁꯤꯡ ꯂꯣꯏꯅ ꯁꯤꯠꯇꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯅꯥꯒꯤ ꯂꯤꯛ ꯃꯆꯥ ꯑꯃꯒ ꯊꯦꯡꯅꯕꯤꯔꯕꯗꯤ ꯈꯔ ꯁꯤꯟꯅꯕꯤꯔꯛꯎ꯫ ꯑꯩꯅ ꯑꯩꯒꯤ ꯏꯆꯦꯒꯤꯗꯃꯛꯇ ꯁꯥꯕꯤꯈꯤꯕꯅꯤ꯫ ꯄꯨꯈ꯭ꯔꯤꯁꯤꯗ ꯏꯆꯦꯒꯤ ꯍꯛꯆꯥꯡ ꯐꯪꯕ ꯅꯨꯃꯤꯠꯇꯨꯗ ꯏꯆꯦꯒꯤ ꯃꯁꯥꯗ ꯂꯤꯛ ꯑꯗꯨ ꯌꯥꯎꯔꯝꯈꯤꯗ꯭ꯔꯦ꯫ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯁꯤꯗ ꯂꯩꯈ꯭ꯔ ꯃꯥꯅꯦ" ꯍꯥꯏꯔꯝꯈꯤ꯫ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯁꯨ "ꯍꯣꯏ ꯍꯣꯏ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯅ ꯐꯪꯕꯨ ꯐꯪꯉꯗꯤ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯁꯤꯟꯅꯔꯛꯑꯒꯦ" ꯍꯥꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯏꯁꯤꯡꯗꯣ ꯁꯤꯠꯇꯣꯛꯄꯒꯤ ꯂꯣꯏꯕ ꯈꯝꯕ ナꯏꯗꯦ꯫ ꯅꯨꯃꯤꯠ 20ꯅꯤ ꯆꯨꯞꯅ ꯆꯪꯉꯝꯈꯤ ꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯤꯠꯇꯣꯛꯅꯕ ꯍꯣꯠꯅꯕꯗ꯫ ꯑꯗꯨꯕꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨ ꯍꯦꯛ ꯁꯤꯠꯇꯣꯛꯄ ꯂꯣꯏꯕꯒ ꯅꯣꯡꯉꯥꯟꯕꯒ ꯅꯣꯡꯖꯨ ꯊꯥꯒꯤ ꯃꯇꯝꯁꯨ ꯅꯠꯇꯅ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ 5ꯅꯤ ꯂꯦꯞꯇꯅ ꯅꯣꯡ ꯇꯥꯔꯛꯈꯤ꯫ ꯑꯉꯛꯄ ꯃꯑꯣꯡꯗ ꯏꯁꯤꯡ ꯁꯤꯠꯇꯣꯛꯈꯤꯕꯗ ꯉꯥꯏꯔꯤꯕ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯏꯁꯤꯡ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯊꯜꯂꯝꯈꯤ꯫ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯤ ꯍꯔꯥꯎꯔꯝꯈꯤ꯫ ꯈꯨꯜꯁꯤꯒꯤ ꯏꯁꯤꯡ ꯋꯥꯕꯁꯤ ꯏꯁꯣꯔꯅ ꯎꯕꯤꯔꯦ ꯍꯥꯏꯗꯨꯅ ꯑꯃꯗꯤ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯂꯨꯔꯝꯈꯤ꯫ ꯊꯝꯕꯥꯜꯁꯨ ꯅꯤꯡꯊꯤꯖꯅ ꯁꯥꯠꯂꯝꯈꯤ꯫ ꯑꯁꯨꯝꯅ ꯈꯨꯜꯗꯨꯗ ꯈꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯈꯤ꯫ ꯃꯍꯥꯛ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠ ꯈꯔ ꯌꯥꯎꯔꯝꯈꯤ ꯃꯁꯥꯗ꯫ ꯑꯗꯨꯕꯨ ꯈꯝꯕ ꯌꯨ ꯌꯥꯝꯅ ꯊꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠ ꯌꯥꯎꯖꯔꯕꯁꯨ ꯁꯥ ꯉꯥ ꯆꯥꯅꯤꯡꯕꯗ ꯆꯥꯏ꯫ ꯑꯗꯨꯅ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯍꯥꯛꯄꯨ ꯈꯝꯕ ꯑꯉꯥꯎꯕ ꯍꯥꯏꯅ ꯈꯪꯅꯩ꯫ ꯅꯣꯡꯃ ꯈꯝꯕꯒꯤ ꯃꯪꯂꯥꯟꯗ ꯃꯉꯣꯟꯗ ꯇꯣꯡꯉꯤꯕ ꯏꯁꯣꯔ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ: "ꯍꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯁꯥ, ꯅꯈꯣꯏꯅ ꯍꯔꯥꯎꯕꯒꯤ ꯃꯇꯝ ꯂꯣꯏꯔꯦ꯫ ꯁꯤꯡꯉꯝꯗꯅ ꯅꯤꯡꯉꯝꯗꯅ ꯁꯤꯈꯤꯕ ꯊꯋꯥꯏ ꯑꯃꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯁꯤꯗ ꯃꯍꯥꯛꯀꯤ ꯑꯣꯟꯅ ꯊꯣꯏꯅ ꯁꯥꯟꯅꯐꯝ ꯑꯣꯏꯔꯦꯗꯣ꯫ ꯅꯈꯣꯏꯅ ꯃꯍꯥꯛꯄꯨ ꯊꯦꯡꯅꯔꯨꯕ ꯑꯣꯛꯅꯔꯨꯕ ꯊꯣꯛꯂꯕꯗꯤ ꯅꯈꯣꯏꯒꯤ ꯊꯋꯥꯏ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯀꯟꯕꯤꯕ ꯉꯝꯃꯔꯣꯏ꯫ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯈꯨꯜꯁꯤꯒꯤ ꯃꯤ ꯀꯌꯥ ꯃꯔꯣꯝ ꯑꯃ ꯂꯧꯒꯗꯧꯔꯤ꯫ ꯈꯪꯖꯤꯜꯍꯧ, ꯇꯥꯁꯜꯍꯧ ꯍꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ, ꯄꯨꯈ꯭ꯔꯤꯗꯨꯗ ꯁꯥꯠꯄ ꯊꯝꯕꯥꯜꯗꯨꯁꯨ ꯍꯦꯛꯂꯨꯅꯨ꯫ ꯊꯋꯥꯏ ꯑꯗꯨꯅ ꯅꯨꯃꯤꯠ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯂꯦꯝꯂꯩ ꯉꯥ ꯑꯣꯟꯗꯨꯅ ꯁꯥꯟꯅꯐꯝꯅꯤ" ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ꯫ ꯈꯝꯕ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯈꯜꯂꯝꯈꯤ: "ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯀꯤ ꯃꯪꯂꯥꯟꯗꯨꯕꯨ? ꯑꯩꯒꯤ ꯃꯪꯂꯥꯟꯁꯦ ꯆꯨꯝꯗꯤ ꯆꯨꯝꯒꯟꯕꯅꯤꯗ꯫ ꯑꯗꯨꯕꯨ ꯑꯩꯅ ꯌꯨꯆꯥꯛ ꯊꯛꯇꯨꯅ ꯉꯥꯎꯁꯤꯟꯅꯗꯨꯅ ꯂꯩꯕꯅ ꯑꯩꯒꯤ ꯋꯥꯁꯤꯕꯨ ꯀꯅꯥꯅ ꯊꯥꯖꯕꯤꯗꯣꯔꯤꯒꯦ" ꯈꯜꯂꯝꯈꯤ꯫ ꯈꯝꯕꯗꯣ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗꯨꯗ ꯆꯠꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯈꯝꯕꯒꯤ ꯃꯃꯤꯠꯇꯗꯤ ꯄꯨꯈ꯭ꯔꯤꯗꯨꯗ ꯊꯋꯥꯏ ꯑꯗꯨꯅ ꯑꯣꯟꯅ ꯊꯣꯏꯅ ꯁꯥꯟꯅꯔꯝꯕꯗꯨ ꯎꯔꯦ꯫ ꯈꯝꯕ ꯄꯨꯡꯉꯛ ꯉꯛꯈꯤ꯫ "ꯍꯦ ꯏꯁꯣꯔ, ꯀꯔꯤ ꯃꯇꯧꯅꯣ ꯑꯩꯅ ꯎꯔꯤꯕꯁꯤꯕꯨ? ꯈꯨꯜꯒꯤ ꯃꯤꯁꯤꯡꯁꯦ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯦꯗꯅ" ꯈꯜꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯧ ꯅꯍꯥ ꯑꯃ ꯏꯁꯤꯡ ꯁꯣꯛꯄ ꯄꯨꯈ꯭ꯔꯤꯗꯨꯗ ꯂꯥꯛꯑꯝꯈꯤ꯫ ꯈꯝꯕꯅ "ꯑꯣ ꯏꯕꯦꯝꯃ, ꯏꯁꯤꯡ ꯁꯣꯛꯀꯗꯧꯔꯤꯕ꯭ꯔꯥ? ꯄꯨꯈ꯭ꯔꯤ ꯑꯁꯤ ꯍꯟꯗꯛ ꯅꯧꯅ ꯏꯁꯤꯡ ꯁꯤꯠꯇꯣꯛꯈꯤꯕꯒꯤ ꯉꯔꯥꯡ ꯅꯍꯥꯟ ꯅꯣꯡ ꯈꯔ ꯇꯥꯔꯛꯄꯗꯨꯗ ꯏꯁꯤꯡ ꯑꯁꯤ ꯈꯔ ꯅꯩꯔꯤ꯫ ꯏꯁꯤꯡ ꯏꯅꯧ ꯇꯥꯕꯒꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯁꯤꯖꯤꯟꯅꯁꯤꯗꯅ" ꯍꯥꯏꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯅꯨꯄꯥ ꯊꯣꯔꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ: "ꯈꯝꯕ ꯑꯉꯥꯎꯕ, ꯑꯁꯨꯛ ꯂꯨꯔꯤꯕ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡꯁꯤꯕꯨ ꯅꯩꯔꯦ ꯀꯥꯏꯅ ꯆꯠꯂꯣ ꯑꯁꯥꯏꯗ ꯌꯨ ꯈꯔ ꯊꯛꯆꯜꯂꯒ ꯅꯤꯁꯥ ꯈꯥꯏꯔꯅꯨ꯫ ꯁꯣꯛꯑꯣ ꯁꯣꯛꯑꯣ ꯏꯁꯤꯡꯗꯣ, ꯑꯉꯥꯎꯕꯁꯤꯅ ꯉꯥꯡꯕꯕꯨ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯎꯖꯗ꯭ꯔꯕꯁꯨ ꯈꯝꯕꯒꯤ ꯃꯃꯤꯠꯇꯗꯤ ꯊꯋꯥꯏ ꯑꯗꯨ ꯎꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄꯛꯈꯤ꯫ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯇꯥꯔꯤꯕ ꯌꯨꯝꯁꯤꯡꯗꯣ ꯃꯈꯣꯏꯗꯤ ꯇꯥꯔꯝꯈꯤ꯫ "ꯀꯗꯥꯏꯗꯒꯤꯅꯣ ꯅꯨꯄꯤ ꯑꯃ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄꯤꯁꯤꯕꯨ" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯊꯣꯡꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯌꯧꯕꯒ ꯈꯣꯟꯖꯦꯜ ꯑꯗꯨ ꯂꯦꯞꯄꯝꯈꯤ꯫ ꯑꯗꯨꯒ ꯄꯨꯈ꯭ꯔꯤꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯤ ꯑꯃ ꯆꯣꯡꯊꯈꯤꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯈꯤ꯫ ꯌꯦꯡꯉꯨꯕꯗꯁꯨ ꯀꯔꯤꯃꯠꯇ ꯍꯦꯛ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯈꯣꯏꯁꯨ
ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯌꯨꯝꯗ ꯆꯪꯉꯝꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯒ ꯉꯔꯥꯡꯒꯤ ꯃꯧ ꯅꯍꯥ ꯑꯗꯨ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯑꯃꯨꯛ ꯃꯍꯥꯛ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯔꯛꯑꯝꯈꯤ꯫ ꯑꯗꯨꯕꯨ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯄꯥꯟꯗ ꯅꯨꯄꯤ ꯑꯃ ꯃꯁꯝ ꯁꯥꯡꯅ ꯊꯥꯗꯣꯛꯇꯨꯅ ꯏꯔꯨꯖꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯍꯥꯛ ꯎꯔꯝꯈꯤ꯫ ꯃꯍꯥꯛꯁꯨ ꯀꯔꯤꯃꯠꯇ ꯈꯟꯗꯅ ꯑꯗꯨꯃꯛ ꯂꯥꯛꯑꯝꯈꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯗꯨ ꯎꯅ ꯎꯅ ꯇꯞꯅ ꯃꯅꯤꯟ ꯑꯣꯏꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯍꯜꯂꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯑꯌꯨꯛ ꯑꯣꯏꯕꯅ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤꯗ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯀꯨꯝꯊꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯏꯁꯤꯡ ꯑꯗꯨ ꯀꯟꯕ ꯍꯧꯔꯛꯄꯗ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯑꯗꯨ ꯃꯅꯤꯟ ꯀꯥꯔꯛꯈꯤ꯫ ꯃꯍꯥꯛ ꯊꯨꯅ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯇꯨꯅ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯄꯗ ꯌꯥꯝꯅ ꯀꯤꯕ ꯅꯨꯄꯤ ꯑꯃ ꯃꯁꯝ ꯁꯥꯡꯅ ꯊꯥꯗꯗꯨꯅ ꯂꯦꯞꯄꯝꯈꯤ꯫ ꯃꯍꯥꯛ ꯃꯗꯨ ꯎꯕꯗꯒꯤ "ꯑꯣ ꯏꯃꯥ, ꯑꯩ ꯁꯤꯔꯦꯗꯅ" ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤꯗꯨꯗ ꯇꯥꯁꯤꯜꯂꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯀꯥꯈꯠꯂꯛꯀꯦ ꯇꯧꯔꯛꯄꯗ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯅꯨꯡꯗꯨꯗꯒꯤ ꯃꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯃꯤ ꯑꯃꯅ ꯄꯥꯏꯔꯒ ꯆꯤꯡꯊꯔꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯈꯤ꯫ ꯃꯍꯥꯛ "ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯀꯟꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇ ꯇꯥꯔꯝꯈꯤꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯤ ꯑꯗꯨ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯅꯨꯡꯗ ꯃꯁꯥꯗꯣ ꯆꯨꯞ ꯂꯥꯎꯅ ꯆꯤꯡꯊꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯍꯜꯂꯛꯃꯟꯗꯕꯗꯨꯗ ꯊꯤꯕ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯄꯨꯈꯤꯕ ꯀꯣꯟ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯃꯌꯥꯏꯗ ꯇꯥꯎꯔꯒ ꯂꯩꯔꯝꯈꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯌꯥꯝ ꯊꯨꯅ ꯄꯨꯈ꯭ꯔꯤꯗꯨꯗ ꯆꯣꯡꯊꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯊꯤꯔꯝꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯁꯨ ꯌꯥꯎꯅ ꯊꯤꯃꯤꯟꯅꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯍꯛꯆꯥꯡ ꯑꯗꯨꯗꯤ ꯐꯪꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯍꯛꯆꯥꯡꯗꯨ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯂꯩꯔꯥꯏ ꯃꯊꯛꯇ ꯁꯤꯅ ꯐꯪꯈꯤ꯫ ꯄꯥꯎ ꯑꯗꯨ ꯈꯝꯕꯁꯨ ꯇꯥꯔꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯈꯝꯕꯅ ꯑꯁꯨꯝꯅ ꯈꯜꯂꯝꯈꯤ, "ꯑꯣ, ꯍꯧꯔꯦꯗꯅ ꯊꯋꯥꯏ ꯑꯗꯨꯅ ꯃꯤ ꯂꯧꯕ꯫ ꯑꯩ ꯈꯨꯜꯁꯤꯒꯤ ꯃꯤꯌꯥꯝꯗ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯍꯥꯏꯔꯝꯕ ꯋꯥꯐꯝꯗꯣ ꯐꯣꯡꯗꯣꯛꯇꯕ ꯌꯥꯗ꯭ꯔꯦ" ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯃꯍꯥꯛ ꯂꯥꯛꯑꯝꯈꯤ꯫ ꯑꯗꯨꯒ ꯈꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯃꯌꯥꯝ, ꯑꯩ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯖꯒꯦ꯫ ꯉꯁꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯁꯤ ꯈꯨꯜꯁꯤꯒꯤ ꯄꯨꯈ꯭ꯔꯤꯁꯤꯗ ꯊꯋꯥꯏ ꯑꯃꯅ ꯈꯨꯜꯁꯤꯒꯤ ꯃꯤ ꯂꯧꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯁꯥꯗ ꯁꯥꯗꯣꯡꯉꯤꯕ ꯏꯁꯣꯔ ꯑꯁꯤꯅ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯍꯥꯟꯅ ꯍꯥꯏꯔꯝꯃꯕ ꯋꯥꯐꯝꯅꯤ꯫ ꯃꯌꯥꯝꯁꯨ ꯑꯃꯨꯛꯇ ꯈꯟꯗꯨꯅ ꯌꯦꯡꯕꯤꯌꯨ꯫ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯏꯆꯜ ꯊꯣꯏꯕꯤ ꯁꯅꯥꯅ ꯍꯦꯛ ꯂꯩꯈꯤꯗꯕꯒ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯤꯠꯇꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ 5ꯅꯤ ꯂꯦꯞꯇꯅ ꯅꯣꯡ ꯇꯥꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯄꯨꯈ꯭ꯔꯤꯁꯤꯗ ꯁꯥꯠꯂꯤꯕ ꯊꯝꯕꯥꯜ ꯑꯁꯤꯁꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯨꯃꯤꯠ 2-3ꯗ ꯑꯁꯨꯛ ꯐꯖꯅ ꯁꯥꯠꯄ ꯍꯧꯅꯗꯦ꯫ ꯊꯋꯥꯏ ꯑꯃꯅ ꯑꯇꯝꯅꯅ ꯈꯨꯜꯁꯤꯒꯤ ꯃꯤ ꯂꯧꯒꯦ ꯈꯟꯅ ꯍꯣꯠꯅꯔꯛꯄ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯃꯌꯥꯝ, ꯌꯥꯔꯒꯗꯤ ꯄꯨꯈ꯭ꯔꯤꯁꯤꯒꯤ ꯏꯁꯤꯡ ꯑꯁꯤ ꯑꯈꯪ ꯑꯍꯩ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯁꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯤꯐꯥꯎꯗꯤ ꯄꯨꯈ꯭ꯔꯤꯁꯤꯒꯤ ꯏꯁꯤꯡ ꯑꯁꯤ ꯃꯇꯝ ꯈꯔ ꯁꯤꯖꯤꯟꯅꯈꯤꯒꯨꯝꯁꯤ" ꯍꯥꯏꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯈꯝꯕꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯃꯤ ꯑꯃ ꯃꯔꯨꯡ ꯃꯔꯨꯡ ꯁꯣꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯇꯨꯡ ꯁꯠ ꯂꯥꯎꯅ ꯑꯣꯟꯊꯣꯛꯄꯗ ꯊꯋꯥꯏ ꯑꯗꯨ ꯂꯦꯞꯇꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯔꯝꯈꯤ꯫ ꯃꯍꯥꯛ ꯈꯪꯗꯨꯅ "ꯁꯤꯗ ꯂꯩꯔꯦ, ꯁꯤꯗ ꯂꯩꯔꯦ" ꯍꯥꯏꯗꯨꯅ ꯇꯨꯔꯝꯈꯤ ꯂꯩꯃꯥꯏꯗ꯫ ꯑꯗꯨꯕꯨ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯨꯅꯗꯤ ꯎꯔꯝꯈꯤꯗꯦ꯫ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯈꯤ, "ꯍꯦ ꯑꯉꯥꯎꯕ, ꯅꯌꯨ ꯀꯌꯥꯝ ꯊꯛꯆꯤꯜꯂꯛꯑꯦ? ꯆꯠꯂꯣ ꯑꯁ꯭ꯋꯥꯏꯗ ꯌꯥꯝꯅ ꯊꯨꯅ꯫ ꯑꯁꯨꯛ ꯂꯨꯔꯕ ꯇꯥꯟꯖꯥꯁꯤꯗ ꯅꯪꯅ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯇꯧꯔꯤꯕꯁꯤ ꯐꯥꯒꯤ ꯃꯥꯟꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯈꯝꯕꯗꯣ ꯁꯥꯎꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯈꯣꯏ ꯑꯩꯕꯨ ꯑꯉꯥꯎꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯇꯣꯡꯉꯤꯕ ꯏꯁꯣꯔ ꯑꯁꯤꯗꯤ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯌꯦꯡꯉꯨ ꯅꯈꯣꯏ, ꯈꯨꯜꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥꯝ ꯊꯣꯔꯛꯈꯤꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯇꯥꯔꯛꯀꯗꯕ ꯀꯨꯏꯗ꯭ꯔꯦ" ꯍꯥꯏꯗꯨꯅ ꯈꯝꯕꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯄꯨꯈ꯭ꯔꯤꯗꯨꯗ ꯅꯨꯄꯤ ꯑꯃ ꯍꯤꯛꯅ ꯍꯤꯛꯅ ꯑꯃꯨꯛ ꯀꯞꯄꯛꯈꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯉꯥꯡ ꯑꯃꯁꯨ ꯑꯃꯨꯛ ꯄꯨꯈ꯭ꯔꯤꯗꯨꯗ ꯁꯤꯔꯒ ꯂꯩꯔꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨ ꯀꯔꯤꯅꯣꯃ ꯁꯨꯝ ꯈꯟꯅꯔꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ "ꯀꯔꯤꯅꯣꯅꯦ, ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯁꯤꯕꯨ ꯃꯤ ꯑꯣꯟꯊꯣꯛꯅ ꯂꯧꯈ꯭ꯔꯦꯗ" ꯍꯥꯏꯗꯨꯅ ꯈꯨꯜꯗꯨꯒꯤ ꯑꯣꯏꯅ ꯃꯤ ꯈꯔ ꯄꯨꯟꯗꯨꯅ ꯋꯥꯇꯥꯅꯔꯝꯈꯤ꯫ "ꯀꯔꯤꯅꯣ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯁꯦ ꯃꯤ ꯌꯥꯝ ꯇꯣꯏꯅ ꯂꯧꯔꯤꯕꯁꯤꯕꯨ" ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, "ꯃꯌꯥꯝꯅ ꯋꯥꯐꯝ ꯑꯃꯇ, ꯑꯩ ꯈꯨꯜꯁꯤꯒꯤ ꯄꯨꯈ꯭ꯔꯤ ꯃꯌꯥꯗ ꯂꯩꯕꯅꯤ꯫ ꯍꯟꯗꯛ ꯑꯩꯈꯣꯏ ꯈꯨꯜꯁꯤꯒꯤ ꯃꯤ ꯂꯧꯔꯝꯗꯥꯏ ꯈꯨꯗꯤꯡ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯅꯨꯄꯤ ꯑꯃ ꯍꯤꯛꯅ ꯍꯤꯛꯅ ꯇꯦꯡꯊꯥꯗꯨꯅ ꯍꯦꯛ ꯍꯦꯛ ꯀꯞꯄꯤ꯫ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯈꯨꯜꯁꯤꯒꯤ ꯃꯤ ꯑꯃ ꯍꯦꯛꯇ ꯂꯧꯏ" ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯁꯨꯝꯅ ꯍꯥꯏꯅꯔꯛꯈꯤ, "ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯗꯨꯅ ꯌꯦꯡꯊꯣꯛꯄꯅ ꯐꯒꯗꯕ ꯃꯥꯜꯂꯤ" ꯍꯥꯏꯅꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯈꯨꯜꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯝꯈꯤ꯫ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯃꯥꯏꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯈꯨꯜꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯅꯝꯖꯥ ꯅꯝꯊꯦꯛꯄꯤꯗꯨꯅ ꯈꯨꯜꯁꯤꯗ ꯂꯩꯈꯤꯗꯕ ꯌꯥꯎꯕ꯭ꯔꯣ?" ꯍꯥꯏꯔꯛꯈꯤ꯫
ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯃꯛꯇꯤ ꯌꯥꯎꯈꯤꯗꯦ, ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯏꯍꯥꯟ ꯍꯥꯟꯅ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯈꯨꯜꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯇꯥꯗꯨꯅ ꯁꯤꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯥꯏꯕ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯣꯏꯗꯣꯔꯤꯕꯅꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯄꯨꯈ꯭ꯔꯤꯁꯤꯗ ꯇꯥꯗꯨꯅ ꯏꯆꯝ ꯆꯝꯅ ꯁꯤꯕ ꯅꯠꯇꯦ, ꯃꯤꯑꯣꯏ ꯈꯔꯅ ꯅꯝꯖꯥ ꯅꯝꯊꯦꯛꯄꯤꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯕ ꯑꯣꯏꯗꯣꯔꯤꯕꯅꯤ꯫ ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯁꯥꯗꯁꯨ ꯏꯁꯣꯔꯒꯤ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠ ꯈꯔꯁꯨ ꯌꯥꯎꯕ ꯃꯥꯜꯂꯤ, ꯃꯗꯨꯅ ꯃꯍꯥꯛꯀꯤ ꯑꯇꯃꯥ ꯊꯋꯥꯏ ꯑꯁꯤ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯂꯩ, ꯌꯥꯝꯅ ꯇꯝꯊꯤꯒꯗꯧꯔꯤ꯫ ꯃꯍꯥꯛꯅ ꯈꯨꯜꯁꯤꯒꯤ ꯃꯤꯑꯣꯏ ꯈꯔ ꯂꯧꯈꯤꯅꯤ ꯍꯥꯏꯔꯤ, ꯃꯗꯨꯅ ꯅꯈꯣꯏ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯁꯤꯗ ꯃꯇꯝ ꯈꯔꯗꯤ ꯆꯪꯉꯨꯈꯤꯅꯨ꯫ ꯊꯋꯥꯏ ꯑꯗꯨ ꯑꯣꯛꯅꯕ ꯊꯦꯡꯅꯕ ꯊꯣꯛꯂꯕꯗꯤ ꯅꯈꯣꯏꯒꯤ ꯊꯋꯥꯏ ꯑꯔꯦꯝꯕꯗ ꯃꯥꯡꯒꯅꯤ꯫ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯊꯋꯥꯏ ꯑꯁꯤꯅ ꯍꯤꯛꯅ ꯍꯦꯛ ꯍꯦꯛ ꯇꯦꯡꯊꯥꯗꯨꯅ ꯀꯞꯄꯛꯀꯅꯤ꯫ ꯃꯗꯨ ꯊꯋꯥꯏ ꯑꯗꯨ ꯈꯨꯜꯁꯤꯒꯤ ꯃꯤ ꯂꯧꯔꯝꯗꯥꯏꯒꯤꯅꯤ, ꯃꯊꯤ ꯐꯣꯡꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯝꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯈꯨꯜꯒꯤ ꯃꯤꯁꯤꯡꯗꯨ ꯀꯤꯕ ꯍꯧꯅꯔꯛꯈꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯃꯇꯧ ꯀꯔꯝꯅ ꯊꯋꯥꯏ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯒꯅꯤ ꯍꯪꯉꯝꯈꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛ ꯃꯍꯥꯛꯄꯨ ꯂꯣꯏꯁꯤꯟꯕꯗꯤ ꯇꯔꯥꯏ ꯇꯔꯥꯏ ꯌꯥꯔꯣꯏ, ꯊꯋꯥꯏ ꯑꯁꯤꯒꯤ ꯑꯄꯥꯝꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯗꯕ ꯌꯥꯈꯤꯔꯣꯏ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯃꯆꯤꯟꯖꯥꯛ ꯍꯨꯜꯂꯝꯒꯦ꯫ ꯉꯁꯤꯗꯒꯤꯗꯤ ꯅꯈꯣꯏ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯆꯪꯉꯨꯔꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯈꯤ ꯃꯥꯏꯕ ꯑꯗꯨꯅ꯫ ꯃꯌꯥꯝ, ꯉꯁꯤꯒꯤꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯥꯏꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯃꯈꯥ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯁꯤ꯫